मरुओइबा पाउ लैंगा के हॉस्पिटल द लैरिबा डॉक्टर सिंगना हॉस्पिटल द लाकपा अनाबसिंग ऑपरेशन तौदना प्राइवेट क्लिनिक द रेफर तौरगा डॉक्टर मसाना चलगा ऑपरेशन तौबगी थबक चथरे हाइना एमएलए जॉय किसन हाउस द पुखटखरे वाखल तहन्नबा थमलिबा जेल लालहौबसिंगी रिक्रूटमेंट तौफम ओइरे फासी तौदना हाटकदबा मफम लैरब्रा कनाना हाटकनी हाइना एमएलए रंजितना ताखटखरे अमदी कांगलुप अमगी लोल मयेक तंबदा धर्मगी खेनबा वाफमदी लापना थमगदबनी हाइना मणिपुर की गवर्नर डॉक्टर नाजिमा हब्दुल्लाना फोंदोखरे खुरुमजरी टाइम्स ऑफ मणिपुर न्यूज में ताबिरिबा मयाम पुनुमपु आशाप्रिया तराम नोकचरी अमसुंग पाउ संदोकना पिजरी लैंगा की तंगाइरबा अना लायंग संग ओइरिबा जेनिम्स एपेंडिक्स नारबा अनाबा अमा ऑपरेशन तौगदबा बेत थागदबा महिक मताई चेंदबा फी लैतबदगी अतोप लनाई हॉस्पिटल दा तौरुचो हाइना थादोखिबगी थवोंग असी लैंगाक असिगी ओइना यामना इकाइनिंगाइनी तसेंगनमक फी अदु लैब्रा लैतब्रा हाइबा खंगनिंगी हाइना ऑपोजिशन की एमएलए के हैस जॉय किसनना ngasi Vidhan Sabada calling attention motion pukhaladuna health minister gi puning chingsenkre motion adu pukhaladuna Joy Kisan makhatana laingakna health sector da akanba midyeng changlingai chairak asida asigumba thodok wathok ki report pau che da yaurakba haibasi house ki member khudingmaki kainingai ni RK Herozit kauba patient ama operation toromdai da mahik matai chendaba operation da season anaba phi leitre haiduna operation tawkhidaba du danatana atopa patient amasu operation tawdana hospital adu da leiri मसीना लाइरबा नाबसिंगदा नुआइतबा अमदि पेंदबा कया पोखले मसीदा नतना लैंगा के हॉस्पिटल दा मथौ तौरिबा डॉक्टर सिंगना ऑपरेशन ngamlaroi हाइना लनाई हॉस्पिटल दा रेफर तौखरबा मतुंग डॉक्टर अदुना लनाई हॉस्पिटल दा चतुना ऑपरेशन थौबगी थौदो कया सुथोकले तसेनमक जेनिम्स दा ऑपरेशन दा सीजन नगदबा फी अदु लैत्रबदी हाउस मेंबर खुदिंगमकी थागी तोलोब ककलगा लैसी हाइखी एमएलए जॉय किसन पुखलखिबा कॉलिंग अटेंशन मोशन अदुगी पाखुम पीरदुना हेल्थ मिनिस्टर एल जयंतकुमारना लैंगाकना चलाइबा हॉस्पिटल दा थोकलिबा थौदोक असिगी पाउ ताबदा नुंगाइते ngasi khak pukhalakba motion oibana chapchaba report fangba ngamdri जेनिम्स की डायरेक्टर दा थौदोक अदुगी मतंगदा खंगलकना बहाइख्रे तसेंगनमक पाउ असिना चुंबा तारबदी तराइना लौरोइ लौखटपम थोकबा एक्शन लौखटकनी करीगुंबा अरानबा थवंग ओइरमलगना लैंगा की मिंगचत थियनबगी दबक चेनरिबसिंगी मथक्ता डिफेमेशन सूट तौगनी खुदकी ओइना पाउ लौबदा ngarang जेनिम्स ता तोंगान तोंगानबा डिपार्टमेंट सिंगदा पेशेंट तरा मंगा माइपाकना ऑपरेशन चथखी आरके हेरोजिट कौबा पेशेंट अदु ngarang अयुक हॉस्पिटल दा एडमिट तौखी महाकी लायोंग अदु एपेंडिक्स ओइबना थुना ऑपरेशन तौबा दरकार ओइखी ऑपरेशन तौगदबा पेशेंट मसिंग यामबना महाक मतम जाना ऑपरेशन तौबा ngamखिदे मदुदगी पेशेंट के कांगबुना अथुबनिना डिचार्ज तौबिरो अतोपा प्राइवेट ता तौरुरगे हाइरकपदगी नुमिदांग पुंग तरुक मखाई तारकपा मतमदा डिचार्ज तौखिबनी मरिक चुंबा रिपोर्ट जेनिम्स की माइकैदगी थारकपा अदु स्पीकर की खुथांगदा मेंबर दा फंगनगे हाइखी लमदम असिगी लॉ एंड ऑर्डर ngakpada achouba thodang lauriba Manipur Police Commando personnel singda mamangda piramba allowance lengakna kakliba si karigino army amasung paramilitary force sing disturb area lairiba mafamda posting tarabadi makhoigi thauna hapkatpagi oina ahenba allowance piri masi state asida suchana hansi haina MLA ke Ranjit Nangasi Vidhan Sabada tongan tongan ba demand singi senfam pass taunanaba finance minister da pukhalakhiba demand singi manungda demand number 7 police amasung demand number 32 jail da cut motion pukhaladuna haikhibane home department na transfer and posting gi chapchaba policy leitabugum taure sanga leiba singna transfer order thoklabasu stay taure personal kharana ching da chahi manga tara hen leiba yaure nupi police sing laurabasu transfer thadabana manung hanjinba jaga singda nupi police sing masing watle पुलिस पर्सनल सिंगदा मतमगा चुनाबा खुलाई पाइहंद्रे इम्फाल मनुंगे असेंबली YC सेगमेंट 7 ता CCTV कैमरा सिंग इंस्टॉल तौखरबसु मथौ तौदबगा मानरे पोलो ग्राउंड मनिंगदा बॉम्ब पोखाई हनबदा चेनबा सिंग फाबा ngamdre वायरलेस स्कैम दा चेनबा ऑफिसर अहुंगे मथक्ता इंक्वायरी चथरिंगाई मनुंगदा सस्पेंड लैरिबा ऑफिसर सिंग सस्पेंडगी हेनगतलमले मसी मतौ करम न तौरिबनो कक्चिंग डिस्ट्रिक्ट की थाकता पुखटख्रबसु डिस्ट्रिक्ट असिगी मनुंगदा लैरिबा पुलिस स्टेशन तरेट आउटपोस्ट तरुक अवातपना पिक थल्ले अमनबा गाड़ी अनि हुम खक पीरे लैफम थोकपा स्ट्रेंग मसिंगसु चामग हुमफु तरुक वाटली था अमदा स्टेशन अमदा थाउ लीटर चामग यांखै सरकार न पीरी मदुसु इम्फालदगी लहल्ले मसीना खुदोंग चाउदबा कया अमा मायोक न हल्ले हाइखी
जेल की मतंग पल्लदुना तोंगान तोंगान क्राइम चेनदुना भारत संविधान की मखादा कोर्ट वायल चथदुना लैरिबा वाखल ताहनबा थमलिबा जेल लालहौबसिंगी रिक्रूटमेंट तौफम ओइरे मसिमक जेल मनुंगदा निंगथीना क्लास पिदना अमदी लौखटपम थोकपा थौरांगसिंग लौखटबगिनी हौजिक हौजिक लैरिबा लैबाक असिदा कोर्टना मियोय अनि सीबगी दंडी पीख्रे मियोय अमदी भारत की प्रेसिडेंट दा अयाबा पीदबदगी मपुंसी चुप्पा थबक सुबगी फादोक पीख्रे इकुई कुइदना था असिगे मंगादा रेप केस दा चेनबा मियोय अमसु कोर्टना सीबगी चैराक पीख्रे अदुबु लैंगाक असिगी ओइना लैरिबा सेंट्रल जेल इम्फाल अमदी सजीवा जेल असिदा फासी तौदुना हाटकदबा मफम लैरिबरा कनाना हाटकनी हाइना एमएलए रंजित ना हंख्रे खुई ओक हाटपदौना उतुक वातुकना हाटप याबा नत्ते जेल डिपार्टमेंट की मीना हाटकद्रा नत्रगा नौना रिक्रूटमेंट तौगदौरिबरा मी हाटप हाइबसी अराइबा नत्ते हाइबा वाफम सिंग थमकी टेक्नोलॉजी ना चौखलपदगी हौरक्लिबा आंगांगसिंगदगी हौरगा अहल फाउबा लाइरिक पाबगी हैनबी लैरक्त्रे लाइरिक हाइना लैरिबसी खुदना पाइदुना पानबनी मरम अदुना अखोय खुदिमकना लाइरिक पाबगी हैनबी थमसी अमदी लोल अमा तंबदा धर्मगी खेनबा वाफमदी लापना थमगदबनी हाइना मणिपुर की गवर्नर डॉक्टर नाजमा हब्तुल्लाना फोंदोखरे वाफम मसिंग असि नेशनल काउंसिल फॉर प्रमोशन ऑफ उर्दू न सिंदुना नॉर्थ एओसी लैबा होटल इम्फाल के संगाई हॉल पांथोखिबा नोमगी ओइबा उर्दू अराबिक लोल की मतंगदा इंटरेक्शन प्रोग्राम दा अथोइबा मिथुंगलेंदी ओइबा वारोल पिरदुना हाइखिबनी लमदम असिदा लैबा तोंगान तोंगान बा एनजीओ कॉलेज स्कूल अमदी मद्रासादगी लाकपा मियोय कयाना सरुक याखिबा थौरम अदुदा गवर्नर न मखा तारदुना ngasi manipur da hawrakliba mahairoi singna urdu lol tamliba si yamna fai lol ama tambada dharmagi khena ba leite adugi sumathakta urdu lol asi aduki matik fazaba lol amani lol asi mughal ningthau singna panba matamda tongan tongan ba laibak singa pau phauna na ba semkiba common oiba lol amani ngasi fawboda manipur da lairiba miyam gi marakta urdu khangba yawrabasu ngangbang thengnadri matam ayambada manipuri natraga english ta wari saba thengnai लोल अमा तंबदा धर्म की खेनबा वाफम दिलापना थमगदबनी हाइकी हमारी कोशिश होना चाहिए अगर हम उर्दू का फरोग चाहते हैं क्या हम थोड़ा बाहर निकलें और कोशिश करें कि लोग उर्दू लिखना भी सीखें सिर्फ पढ़ना बोलना नहीं पढ़ तो आदमी अंग्रेजी में पढ़ सकता है उर्दू को रोमन में लिख के अगर हम उसकी बका चाहते हैं तो हमें लोगों को उसकी लिपि उसकी तहरीर भी सिखाना बहुत ज़रूरी है। आप अच्छा काम कर रहे हैं कि आप उर्दू की किताबें शाये करवाते हैं। आजकल किताबें पढ़ने का शौक़ भी नहीं रहा है लोगों को, क्योंकि कंप्यूटर आ गया है, टेलीफोन पे पढ़ लेते हैं, प्रिंटेड किताब नहीं पढ़ते। मुझे अफसोस होता है, वो कंप्यूटर पर किताब पढ़ने का नहीं है, एक टेलीफोन पे आप कोई अदबी किताब नहीं पढ़ते। आपने कहा कि आप 3 या 4 रिसाले निकालते हैं, मैंने तो कभी नहीं देखा। अगर आपकी फरोग उर्दू मेरे घर नहीं आई तो फिर किसके घर गई? आप यहाँ आए थे, मैं समझती हूँ ये ज़रूरी था कि मुझे बताने के लिए। नाकल अमरोमदा उर्दू हारिबा लोन असी तमदुना ngang खक्ता नतना इबा पाबा हैनबसु होनसी उर्दू लोलबु योथिंग चंदुना थमलिबा असिमक थदतुना अखोय खुदिमक लोल असिगी फजबा वहाई वाता अमदी मगुन अदु खमिनसी चौखटपगी लंबीदा खोंग थांजिनमिनदुना अपिकपा वाखलोन थादोक्लसी हाइकी। उर्दू अवाम की ज़बान थी, खवास की ज़बान नहीं थी। लश्कर में पैदा हुई, लश्करी ज़बान थी। वो लोग उज़्बेक थे, ईरानी थे, टर्किश थे, हिंदुस्तानी थे, जो खड़ी बोली बोलते थे, वो लोग थे। तो क्या वापस हम उर्दू को उसका वो दर्जा दे सकते हैं? जब मैं समझूंगी कि जो सरकार आपको इतने पैसे देती है, HRD मिनिस्ट्री आपसे, आपके इदारे से जो उम्मीद रखती है, आप उस पैमाने पे सही तौर पर नाप पाएँ अपने आप को, खुद सोचिएगा।
Paugi Marathana Temba Break Amatang Lozari. Tower, restaurant, cafe, banquet hall with live music brings you the best dining experience in town with a young, energetic and charming staff. Our specialities: Indian, Thai, Italian pasta, dumpling, dessert, burger. We are open at 11 a.m. to 7:30 p.m. Advance booking for events, conferences and party. 50 plus covers. Kindly contact us at 9612719966. Address Uripokhuidrom Leka, UK Road, opposite petrol pump. Aris Tower since 2002. Manipur Kundariba, Maitai Mitai Kagnatana, Atai Yellow Furupunamak, scheduled tribe list they are on the Lagli. Makoina Kundariba Mapam Singda, scheduled tribe Nataba, Mio Singna, Kundaba Natraka Port Lepa Yadi Ibagi, Akan Manga Law Constitution Appeal. Maitai Mitai Singna Namna Kundariba, Tampaki Amba Sarukti, Sambal Kadaba Inkol Gumbani, Mitop Singna Kunda Silakpa, Lamgi Mapush Lakpamadi, MLA for Bush Laglamani, Punama Sibuti Nonaba, quite a no to Payaba Lambidi, Maitai Mitaina, scheduled tribe list the Yahoo Vibes. Hari wa famous the Yumpamaraga, scheduled tribe demand committee na, Nasif Obada, Konjan Gas and Chendanolag. Bharat ki Ministry of Tribal Affairs na Manipur lengakta recommendation tharak naba khangla palaikre. High river recommendation adu thabiu high na taksil aduna. Hauki basahi 2016 gi September gi tang tarani panda miyam gi oiba asoba wakat khongchat ama mioi lak amaga makai he manasatki. Manipur lengang ngasi phawda mitai fruki hingba changui matang da tumina leisili. Maramaduna amuk khana miyam gi achoba khongchat ama lakleba March ki tarik ahum nomajing numit ayuki pung tara taba matamda miyam punna thau ground thangbai bandagi horaga miyam gi achoba pen da bagi khongchat ama konung lampak phawa chatkadori aikhoi gi furuk ki tungi mirol gi damak adom su wakat khongchat asida sarug yabi. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner Rs 1 lakh, first runners-up Rs 80,000, second runners-up Rs 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Panthoibi embroidery da hauzik miyamna yamna pamnariba top, blouse, fanek, sengau, porloi amadi kangkhal na chingba, luhongbada changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamalda fangbiragani. Loinana order su luxury. Lengsin birao ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal. Contact number 700-540-2267. Break matungda mayam muka hana taram nokchari pau makha na pizari. MSPDCL gi makhada matam sangna thabak tawduna laklaba Manipur Electricity Employee Union MEEU gi member chahum henbagi kusuman amadi outsourcing da hauzik kauriba recruitment asida miyoi bagi minungsi yenglaga priority PBU haibadabi da ngasi kawa police station mamangda wakan mifam chathakre khongjang adu da saruk yakiba outsource staff oiriba Naurem Baleshwarna matam sangna experiment leiraba staff singbu anauba Laure Thabak-tagi potharo hairakpasi laibak thibani. Hauzik chathariba assembly mifamda makhoigi dimanasi khanagadabani. Karigumba khana bidrabadi chara hen bayangna akan bakhongjang kaya sangsilagani haiki. Matam sangna khoi outsource daily wages oina thamme. Hogjini khang khangogdana fresh recruitment logani na
खंगौदन हाइतारेना मी चातुक कनो सम खरा लौगनेना कोई पोस्ट वैकेंसी थोक्तना जी रिक्रूटमेंट तौनबा प्रोसेस तौरीबको मसिदैदा कोई हाइनिंगिबदी हाना लिसांगसिन वाजरगलबा मतम सांगना वारकलबा एक्सपीरियंस लेरबा माना पाइदिबा मागी सिंबमसिदा हाइथोसिंगदुबा अखोई अदुगुम मिसांग अतनेबा कोई सिंजे मसिदैदा कोई खरा मखै खुदोंग चाबा फास्ट प्रायोरिटी पिबिरगा लैरिबा सिनमिसिंगजे साइगे वाजरगलबा सिंजे मफम चाबा मम फिदा मम फंगनबिउ हाइबदुनेबा अदुदि नतबिदा फ्रेश मरक्ता अखोई जो रिक्रूटमेंट प्रोसेस तहलगा याहुनबसिदी अखोई खितंग नुंगाइजदबा अखोई गे बा तोंगांबा टीपीसी अमा फंबिरगा हानदगी हुन लैजरगलबा वाजरगलबा सिंजिगी खुदोंग चाबा खरा पिबिउ हाइबसिनेबा अखोइना थमजनिंगिसि PAC na ngasi pabis chana misiga mari leinana ngasi ahing nongyai dagi tang amagi ahing nongyai fawba kaukiba total shutdown gi khongjang handokre ngasi hiramasigi matang da chairap court manakta leiba Nixicol Park Memorial Complex da pangthokiba pawgi mifam amada People Action Committee gi convener Laimayum Pishuna PAC na kaukiba pung kunmari gi total shutdown mahiroi singi parikya gi yenglaga handokle Adum oinama karang assembly session da Manipur gi chief minister na legislature ama yauba kangbu ama thaduna thizina ba taksin gani haiba wafam adu ikai khumnai maduda case asida ningthina khanggadaba CID gi personnel amadi legislature gi mioi adu gi maming miyamda athuba matamda khangalu haiki haiba case asi missing report leina police na photo PP na missing report leina piriba police station aduna poloi thokpiramaga kamaina aduda hanjalaga mu case asi pahen bada mu case kamai mai pakadunu sine koina hajiba people action committee site ge aduna case asi CBI da sinadri ba koi hanbale ro kongjadum changchangani athuba matamda government na amadi UP sarkar na case asi CBI da sinaba hena taksan gidawni lona India gi home minister Rajnath ima taruk na Delhi da satuna unaru matungda haiba si asi CBI da sinanaba haina igani haina le horamni adui matungda magi parents adagi parentsing amadi chinoksing yauna mu home minister India gi home minister Rajnath si unari adusu ini hai hajipok da ide asibagi case asi chenari be miosing si athu matamda phabiduna ima masung Manipur da leibok mai singam yam torka koi khongsi sangchan mani khongsang asi CBI da sinati babu de koi hanbalai jaro haina koi maikadi thamjari Paugi mifamadu da saruk yakiba amkil gi vice president Laurembam Nganbina awang nongpok baran macha singbu mainland India gi miyoi singna tathi tawoina tawbiba si pende laikhidraba pavis chanamna khutsu oiraga tungda thoka ningdaba thodok sing thoklaktanaba khongjang lep leitana changsin khigani amadi varat lainga kamadi mainland India gi miyamda awang nongpok ki miyoi singda nataba mieng thamba amadi phuba chaiba yade haibadu khangan khigani haiki Manipur gi North East ki oiba mioi singchi mainland Indiana tumit kang dongnu urakpa aduga haningbam matamda hatba aduga manghaningbam matamda manghanba organ yuningbam matamda yonba apspa dagi hena sathiba ama Manipur gi amadi North East ki mioi singda mainland Indiana tawrakpasi aikhoi sugya yaba ngamde aikhoina yamna sauningba adagi khangba ngangtaba khoigi government jina hainingba da haiba maduga haidokiba wahaidugi di karigumbimta ngaglakta ba ngangning mangang kanda leirak pa siya masigi sauning ngakpa mayduna ay koy na total shutdown ay na lauthoki aduna mayam sida ay na thamjaningi ba wafamdi parikhyagi yengaga ay koy banna si hayeng ngasi kawgadori ba banna si ngasi gi damakta di komthok jari hay ba wafam dunia ay na thamjaningi ba Tom TV na akhan nabo pawdom pi khraba matungda lengak na midyang changlaktuna hauzik Janims ki aiwata layeng jathariba mamit udraba chairen lengang tabidagi Roshan Livestream da ngasi kanglaipak news tengbang lupna lupa lising tara manga gi tengbang pikre tengbang seladubu Roshan da khusinabada saruk yakiba lup ki advisor Linthoi Chanuna lamda masida lairiba tola taraba kana laijadraba singda tengbang duna lakpagi saruk ama oina Roshan gi layeng bada angamba mating oina naba khongthang asi lokhatpani asigumba awa ana taraba singi akhanaba pawdam Tom TV na sandoktuna miyam amadi lenga ki nakong ye holakpa sigidamak lup ki maikai dagi su Tom TV bu hainingai leitana thagali haiki ngasi su mafam asida laaga koigi nusiraba aigidi ichagumbani poi amna thamoi sungningai ni poi mana exam tha debsi aigi su isanu pasi hauji class 12 te exam thari bani aina mabu isanu pa ne haina ye appreciate toy ado akoigi Tom TV gi maikai atopa Facebook gi maikai aduga social media ka ada ma ki pau tabadagi aduga ma thas natna ma ki popi ma busu asumna koi misu udaba daga wakal suta dana naraga leire haiba pausi tajabadagi akoigi kanglipang news tembang lupna akoi su ma ki manak ta satlaga angam mateng kharadang oirabasu pangsi haidana akoi mafam asida laksabani
Awa polum puriba Roshan ge apokpa Laishram Basantna Makhoi awawa ubiduna maikai kayadagi tengbang pirakpasi hainingai leitana nungaibaga loinana anauba mapok ama pokle haiki. Ngasi sumana ipa isagi awaba taraba matamda ngasagi mayamna ipa isagi damakta mateng pangbiba lakpiriba mayambuso ina thagatsari aduga kari haigadamno khangdi mayam lakpada nungaiba harauba ngasagi ipa isagi mateng pangbirokpabu aina amuk hana thagatsari. Laingakna Imphal manungda lambi pakthokpagi thabak chathariba sigi manung channa handakta minuthongdagi lamlong fawbagi lambi pakthokuna black topping tauba loisinkhiba chayol phadringaida kaiba horakle. Lambi pakthokpagi thabak tawbiriba laingaki mari leinaba miyoi singna quality control ningthina tawdre haibagi mami chauna tari. Imphal mayolda fibam asi leirabadi chingi manung hanjinba mafam singda kari fibam oiramgani haiba adu chattuna yengsinba mathautai. Minithongdagi lamlong fawbagi lambi paringda leiba miyamna hiramasida laingaki inspection visit ama tawhanduna kanana kadaida karamna soiribano haiba adu yengsin haningbagi apamba phongdorakle. Paugi marathana atemba break ama muk luxury. lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobirau at 131944063 amukasu at 131944063 aikhoigi address lamjingba group Rims Road Imphal phone number at 131944063 Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027-959 amadi 8794613154 Aikhoigi website www.lamjingbacap.com Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong cha logi ngasi lengsin biroksi Mobile Furniture Coapital near Imphal Quarters. NIT Manipur na Sinduna Ogri 2019 Drift into Utopia Hive Team da Mars Kungani Pantiki Kuntraga Matwe Fawa Langol de Leba NIT da Aktok Jaragani Tauromasigi Manung Channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Voice of Ogri Extempo Debate Quiz Panting Football Dota 2 Counter Strike PUBG Mobile Amadi Mobile Legends da Chingba Event Sing Yauri Pom Pom Ogri Office NIT Manipur Langol Sindam Book House Singzamai Dizob Center Kasampat Junction Deltas 0 Squawkatel, Ibojo Computer Center, MU Get Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewelry, Kakjing, Gateway, Nambol, Thangzam Pepper Mart, Moirang, Avishi Bookstore, Kongba Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission, 15 March 2019. Akupamarol Gidama, Aikwegi website, www.ogri.org, Deki Kanglaba Yagani. Think of home, and you think of all beautiful things you had seen. Things you admired. Things you desire. Some that you envy, and some you fancy. But hardly anything that is so beautifully you. A home that lives only in your imagination. A home you can truly call beautifully yours. Yumkai, beautiful home inside out. Complete design solution for home and office. The Great Wedding Sale by Mobile Furniture.
Break matungda mayam muka hana taram nokchari makha taba popizari. Organization of Islamic Cooperation OIC na External Affairs Minister Sushma Swaraj mifam yawnana ba baton tawbo leiba aduna maram oiduna Pakistan ki Foreign Minister Shah Mahmud Qureshi na hairiba mifam asi saruk yaroi haina phongdokre. Qureshi ki wafam asi handak Indiana Balakota leiba terror camp singda bomb thadaduna thugai ki ba thodok aduna maram oiduna India amasung Pakistan ki marakta ungkhatnabagi chang wangkhalakpa leiba chairakta phongdokhibani. Nakalamaromda Prime Minister Narendra Modi na Cabinet Committee on Security CCS ki meeting ama chair lauduna pangthokani madugi matungda mahaki mayumda Union Cabinet ki oiba meeting ama su pangthokani hairi. Pakistan na Indian Air Force ki pilot ama fare haina claim tawbo leiba chairakta meeting asi kaukhibani hairi. Leibak ani na hairiba thodok aduda nakal ani gi amana amagi land gi plane kapthaki haina su claim tawbo leiribani. India amasung Pakistan ki marakta ungkhatna balai bachairakta center na Indo-Bangladesh International Border da ngak seliba Border Security Force BSF personnel singda mikup na home sing na leina na ba khangan khre. Laibak asida Bangladesh rom dagi lansilakpa terror ga mari leina ba miyoi singna khuzil thorang tawduna makha taba irang thokhalakpa yabagi phibam ngakthok na bagi pandamda akan bachik sing thorang kaya su paikhatpa leire hairi. India amadi Pakistan laibakani ki marakta chahi kayagi mamangdagi leiraklaba train service oiriba Samjauta Express matam kaktana lepagi khongjang ama Pakistan na laurakpadagi Lahore railway station da passenger kaya panduna laikre hairi. Pulwama attack ki matungda India amasung Pakistan ani ki marakta ungkhatnabagi chang wangkhalakpadagi Islamabad na Samjauta Express matam kaktana thingbagi khongjang asi laurakpani hairi. Adum oinamak Railway Minister Piyush Goyal nadi Delhi amadi Atari gi marakta cheliba Samjauta Express hanagum adumak mathau tawgani haina ngarang phongdokhibani. Haukiba February gi kunmathoida Assam gi Golaghat district ki manungchan na leiba Halmira Tea Estate amadi mathangi numitta Jorat ki Borhola Tea Estate ta hu chenba yu thaklubagi thodokta miyoi chamaga yankhai taret sikhibaga loinana makhata na thodok adu da hinghauba miyoi taruk amana punsi chupagi oina mamit uba fangaroi aduga atopa kuntra marina mamit udabagi chang wangna leire. Jorhat Medical College ta laika nariba miyoi singbu layeng liba Dr. Singh na phongdokhibada mamit udraba miyoi sing adu expert sing gi mityeng makhada hapta amadagi numit tarani fauba kupna yengsinbagi thabak chathari. Meghalaya gi Nongpok thangba Jaintia Hills district ta laiba foot chahum ga khumfuluba coal mine amada miner tara manga ngasi ga thana numit humja taret suna thorak pa yadana laikhraba matungda Indian Navy amadi National Disaster Response Force na ngarang ka hena patha pumtharaba ani shuba hakchang ama lokthokpa ngamkhre. Arunachal Pradesh laingakna PRC ki matangda karimata khanaroi amadi numit kharani mamangda chathakiba khongjang aduda police na nongmai kapada laikhidraba miyoi singda ex gracia amadi laikhidrabagi imung manunggi miyoida sarkar gi thabak pinanaba amasung asok apan nangkhraba miyoi singi layeng nabagi mateng piragani haina lauthokhraba matung state aduda santi hanjin hankhre. Makhatana Arunachal gi Chief Minister Pema Khanduna lamdam adugi civil body kaya Satra Singh Luchingba Singda lamdam aduda santi oina leinanaba social media gi khuthangda appeal tawkhre hairi. Hauzik ngasi phongna kiba pauche singda kari kari maru oiba pau yaukibage habdu mayam puna miyeng taminasi. Sangai Express Manipur da NRC Sananava Center da say e Cray Chief Minister City Manung da Laiva Miyoi Singi Gari Parking P da Yaroi Provision Misigi UP Police da Tigatli Chief Minister Customs na Lupa Lak Humudra Romgi Heroin Fare Pongna Fum India Pakistan Unkada Vigichang Kam Teng na Yau Cray Pakistan gi F-16 plane ama kap tha Cray India gi plane kap thaduna pilot ama fa Cray Imphal City da atenba bus oina chelhal lagani Chief Minister PMGSY gi lupa koti lising ani ga satret humpunifan pirakle biswazet Oza lising manga gi award pa leribase mentionaba honari Radhisyam Manipur da Levike launch tau kre UNLF na awawa phongdorakli Pravis sanam gi misi case thujin hanaba haige khongjang handok piu Chief Minister Naharol gi thogdang
Laivaki lan thum manghan bagidamak hanagi CM Ivobi amasung Deputy CM Gaikhangam yauna FIR case taramanga lokhatkre. CM Indiana Pakistan ge F-16 ama kapthakre, MiG-21 ama kaire, pilot fazin kre. Huyen Lanpao Pakistan na India ki fighter jet kaptharaga pilot ani fare haina claim tawkre. Indiana su Pakistan ge F-16 ama kapthare haina claim tawri. Manipur da Cancer Hospital ama linkhanaba thaurang lokhatpa haure. Chief Minister Sana Laivak India ga Pakistan ga lan thoklagadra mipainare. F-16 fighter jet ama Indiana amasung MiG-21 fighter ama Pakistan na kapthakre. Mahing matay selhandrava fi leitabadagi Jenims ta anaba operation tawkhidre. Isiel Express Education ki demand khanarakpada house ta akan mamong da takhatnakre. School singi infrastructure semgatnava center na crore kun mga thadarakle. Awat pa oza lising mga kasatruk lawnaba tawri. Nifutaret suba Sumang Lila Festival Governor na hogokre. Sumang Lila na kunay asida nung sinaba amadi Kanglup singi marakta aset pamari thamnaba achauba thogdang lawri. Governor Ireibak tongan ba layong kontratruk test tawnaba levai kun Chief Minister na launch tawkre. Laivaki lan thumbang halamagi FIR tara mga lokhatle. Mitop khangdok na ba NRC sana hanaba center da tagnari. Mitop sanglak pathing na ba section thaurang lokhatle. Loisilakpada maruiba paw muka hana pizari. Lainga ke hospital da lairiba Dr. Singna hospital da lakpa anaba sing operation tawdana private clinic ta refer tawraga Dr. Masana chatlaga operation tawbagi thabak chathare haina MLA Joy Kisana house ta pukhatkre. Wakal tahanaba thamliba jail lalhoba singi recruitment tawfam oire fasi tawduna hat kadaba mafam lairabra hat kanana hat kani haina MLA Ranjit na takhatkre. Amadi Kanglup amagi lol mayek tambada dharmagi khena ba wafam di lapna thamgadabani haina Manipur gi Governor Dr. Nazima Habdullah na phongdokre. Hausuki oinadi matang asida Manipuri paw losinjare paw miyeng tabiriba mayam punomapu ASHAPRIYA na mukana khurumjari.